Hello mayam. Mayam ngasidi akhoi bani amuk achapot chaga dawbai thokjarae akhoi bani ngasi chade achapot che koi marup singna takpi koi matungina numidang wai gi chaga ahauba achapot kharaga chabagi hapiro na takpire adugi akhoi tawjabane akhoi bani chatlana han achapot khara laijarure achapot singsi ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯁꯨ ꯌꯥꯎꯔꯤꯀꯣ ꯇꯧꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯝ ꯆꯥꯔꯒ ꯍꯥꯏꯖꯔꯛꯀꯦ ꯃꯍꯥꯎꯗꯣ ꯁꯤꯗꯁꯨ ꯑꯆꯥꯄꯣꯠ ꯃꯈꯜ ꯂꯩꯖꯔꯦ ꯈꯔ ꯁꯤꯁꯦ ꯃꯃꯤꯡ ꯈꯪꯗꯦ ꯁꯤꯁꯦ ꯄꯥꯁꯇꯥꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯄꯥꯁꯇꯥ ꯑꯗꯨꯒ ꯁꯤꯅ ꯍꯧꯗ꯭ꯔꯤꯉꯩꯒꯤꯗꯣ ꯃꯁꯛꯇꯣ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯀꯔꯦꯂꯥ ꯀꯥꯔꯣꯠ ꯑꯈꯥꯕꯗꯣ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯕꯅꯥꯅꯥ ꯆꯤꯞꯁ ꯂꯩꯔꯦ ꯁꯤ ꯁꯤꯃꯁꯤꯁꯨ ꯑꯊꯨꯝꯕ ꯃꯃꯤꯡ ꯈꯪꯗꯦ ꯁꯤꯁꯤ ꯀꯔꯤ ꯑꯆꯥꯄꯣꯠꯅꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯏꯗ ꯆꯣꯀ꯭ꯂꯦꯠ ꯃꯥꯟꯕ ꯃꯆꯨ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯛꯆꯤꯡ ꯕꯣꯔꯥꯗꯨꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯆꯀ꯭ꯂꯦ ꯍꯥꯏꯕ ꯁꯤꯁꯤꯅ ꯆꯀ꯭ꯂꯦ ꯍꯥꯏ ꯀꯩꯅꯣ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯑꯃꯅꯦ ꯆꯀ꯭ꯂꯦ ꯒ꯭ꯔꯤꯟ ꯑꯃꯅꯦ ꯑꯣꯔꯦꯟꯖ ꯆꯀ꯭ꯂꯦ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯍꯥꯏꯗꯨꯔꯥ ꯅꯠꯇꯕ ꯑꯗꯨꯒ ꯁꯤꯒꯤ ꯕꯅꯥꯅꯥ ꯆꯤꯞꯁꯤꯅ ꯈꯔ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯆꯤꯁ ꯕꯣꯜ ꯀꯛꯆꯤꯡꯒꯤꯁꯦ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯆꯥꯖꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯂꯥꯛꯄ ꯌꯥꯎꯗꯕꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯆꯥꯕ ꯐꯪꯗ꯭ꯔꯦ ꯕꯣꯔꯥ ꯈꯛꯇꯪ ꯂꯩꯕ ꯑꯗꯨꯒꯤ ꯕꯣꯔꯥꯁꯤꯗꯤ ꯆꯥꯖꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯅꯤ ꯁꯪꯒꯣꯝ ꯆꯥ ꯈꯔ ꯂꯣꯜꯂꯒ ꯊꯛꯆꯔꯒꯦ ꯁꯤꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯄꯥꯁꯇꯥꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯗꯣ ꯁꯤꯃꯁꯤꯗꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯕꯅꯥꯅꯥ ꯆꯤꯞꯁꯤꯗꯤ ꯃꯣꯏꯁꯤꯅ ꯑꯁꯤꯅ ꯁꯥꯡꯅ ꯁꯥꯡꯅ ꯈꯥꯏꯔ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯔꯥꯎꯟ ꯔꯥꯎꯟ ꯀꯛꯑꯒ ꯁꯤꯁꯤꯗꯤ ꯄ꯭ꯂꯦꯟ ꯑꯣꯏꯔꯝꯅꯤ ꯃꯁꯥꯂꯥ ꯀꯩꯀꯥ ꯌꯥꯝ ꯍꯥꯞꯄꯝꯗꯧ ꯃꯥꯜꯂꯦ ꯈꯤꯇꯪ ꯏꯁꯄꯥꯏꯁꯤ ꯑꯣꯏ ꯁꯤꯁꯦ ꯁꯤꯜꯂꯞ ꯊꯨꯝꯂꯞ ꯀꯩ ꯇꯧꯔꯒ ꯃꯍꯥꯎꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯈꯥꯕꯁꯤ ꯑꯃꯨꯛ ꯆꯥꯔ ꯌꯦꯡꯒꯦ ꯈꯥꯗꯤ ꯁꯤꯅ ꯈꯥꯔꯝꯗꯧ ꯃꯥꯜꯂꯦ ꯆꯤꯁ ꯕꯣꯜ ꯈꯥꯗꯤ ꯈꯥꯏ ꯃꯣꯏꯁꯤ ꯆꯤꯁ ꯕꯣꯜꯁꯤ ꯅꯨꯡꯁꯤꯠ ꯆꯪꯉꯛꯄ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯎꯏꯌꯦ ꯈꯔ ꯍꯥꯡꯈꯤꯕꯩꯅꯦ ꯑꯩꯗꯤ ꯑꯈꯥꯕ ꯄꯥꯝꯗꯦꯕꯀꯣ ꯑꯇꯣꯞꯄ ꯑꯈꯥꯕꯗꯤ ꯑꯝꯇ ꯆꯥꯗꯦ ꯀꯔꯦꯂꯥꯁꯤꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯁꯦ ꯁꯤꯁꯤꯗꯤ ꯀꯥꯡꯉꯧꯗꯣ ꯈꯔ ꯄꯥꯅ ꯁꯣꯏꯔꯒ ꯗ꯭ꯔꯥꯏ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯔ ꯀꯦꯝ ꯀꯦꯝ ꯂꯥꯎꯅ ꯉꯧꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯈꯥꯕ ꯍꯟꯗꯦꯕ ꯃꯆꯨꯝꯗꯨ ꯀꯪꯁꯟꯈꯤꯕꯩ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯈꯥꯕ ꯍꯟꯗ꯭ꯔꯤꯗꯣ ꯑꯗꯨ ꯈꯛꯇꯪꯅꯦ ꯑꯩꯅ ꯑꯈꯥꯕꯗ ꯆꯥꯏꯁꯦ ꯁꯤ ꯀꯔꯦꯂꯥꯁꯦ ꯀꯔꯦꯂꯥꯒ ꯕꯗꯥꯝꯒ ꯇꯧꯔꯒ ꯉꯧꯕ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯁꯤꯁꯦ ꯍꯥꯎꯋꯦ ꯈꯥꯗꯤ ꯈꯥꯏ ꯑꯗꯨꯁꯨ ꯆꯥꯁꯤꯜꯂꯒꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯀꯛꯆꯤꯡ ꯕꯣꯔꯥ ꯑꯃꯒ ꯆꯥꯁꯤꯟꯒꯦ ꯑꯩꯗꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯩꯇꯩꯒꯤ ꯕꯣꯔꯥ ꯀꯥꯡꯍꯧ ꯁꯤꯡꯖꯨ ꯁꯤꯃꯨꯛ ꯍꯥꯎꯕ ꯂꯩꯇꯦ ꯁꯤꯡꯖꯨꯒꯁꯦ ꯏꯇꯣꯟꯗ ꯀꯣꯝꯄꯥꯛ ꯑꯃ ꯑꯗꯨꯝ ꯆꯥꯊꯣꯛ ꯉꯝꯃꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯆꯥꯕꯒꯤ ꯑꯃꯨꯛ ꯍꯥꯞꯄꯜꯂꯛꯀꯦ ꯁꯤ ꯑꯊꯨꯝꯕꯁꯦ ꯐꯅꯌꯥꯝ ꯍꯥꯎ ꯂꯩꯔꯝꯕ ꯁꯤꯁꯦ ꯌꯥꯝ ꯊꯨꯝꯕ ꯅꯠꯇꯦꯕ ꯇꯞ ꯅꯍꯥꯟꯗꯤ ꯌꯥꯝ ꯇꯞ ꯇꯥꯎ ꯍꯥꯎꯋꯦꯅꯦ ꯉꯁꯤ ꯈꯤꯇꯪ ꯎꯏꯔꯝꯃꯦ ꯑꯩꯁꯨ ꯍꯥꯎꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅ ꯁꯤ ꯆꯀꯣꯂꯦꯠꯁꯤ ꯑꯃꯨꯛ ꯁꯥꯏꯔ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯁꯦ ꯏꯅꯝꯃ ꯍꯥ ꯆꯥꯛ ꯆꯥꯔ ꯌꯦꯡꯉꯕꯣ ꯅꯠꯇꯦ ꯁꯤ ꯆꯥꯗꯔꯤ
ꯁꯤꯃ ꯁꯤꯟꯕ ꯌꯥꯎꯋꯦ ꯌꯥꯛꯄ ꯌꯥꯎꯋꯦ ꯃꯍꯥꯎꯁꯦ ꯆꯝꯃꯦ ꯑꯗꯨꯒ ꯍꯥꯎꯋꯦ ꯑꯁꯪꯕꯁꯦ ꯃꯍꯥꯎꯁꯦ ꯃꯥꯟꯅꯗꯦꯕ ꯑꯁꯪꯕꯒ ꯍꯪꯒꯄꯥꯟꯒꯁꯦ ꯍꯪꯒꯄꯥꯟꯁꯦ ꯑꯃꯨꯛ ꯆꯥꯔ ꯌꯦꯡꯒꯦꯀꯣ ꯁꯤ ꯍꯥꯎꯕꯅꯦ ꯋꯥꯟꯇꯦꯠ ꯐꯤꯂꯝꯗ ꯁꯜꯃꯥꯟ ꯈꯥꯟꯅ ꯒ꯭ꯔꯝ ꯒ꯭ꯔꯝ ꯁꯥꯏꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯥ ꯖꯤꯔꯥ ꯑꯃ ꯁꯥꯏꯕ ꯃꯥꯜꯂꯦ ꯖꯤꯔꯥ ꯌꯥꯎꯔꯝꯕ ꯃꯥꯜꯂꯦ ꯑꯁꯪꯕꯁꯤꯅ ꯍꯥꯎꯒꯨꯝ ꯇꯧꯋꯦ ꯑꯁꯪꯕꯁꯤꯅ ꯈꯔ ꯆꯝꯂꯞ ꯇꯧꯕ ꯍꯥꯎꯋꯦ ꯑꯁꯪꯕꯁꯦ ꯁꯤꯁꯨ ꯍꯥꯎꯋꯦ ꯅꯪ ꯆꯥꯗꯣꯏꯔꯥ ꯄꯥꯁꯇꯥ ꯑꯩ ꯌꯥꯝ ꯆꯥꯈ꯭ꯔꯕꯅꯤꯁꯦ ꯆꯨꯝꯂꯞ ꯇꯧꯕꯒꯨꯝ ꯇꯧꯔ ꯍꯣꯏ ꯌꯨꯝꯂꯣꯝꯗꯗꯤ ꯑꯩꯅ ꯆꯥꯕꯁꯦ ꯅꯨꯡꯇꯤꯒꯤ ꯄꯥꯝꯕꯅꯤꯅ ꯁꯤꯡꯖꯨ ꯆꯥꯔꯦ ꯅꯠꯇ꯭ꯔꯒ ꯄꯥꯛꯅꯝꯗꯧ ꯇꯧꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯀꯛꯆꯤꯡꯒꯤꯗꯤ ꯆꯥꯕꯁꯨ ꯆꯥꯔꯦ ꯑꯗꯨꯁꯨ ꯆꯥꯏ ꯑꯗꯒꯤ ꯆꯦꯡꯁꯨꯗꯣ ꯆꯦꯡ ꯁꯨꯒꯥꯏꯔ ꯁꯤꯡꯖꯨ ꯇꯧꯕꯗꯣ ꯃꯌꯥꯝ ꯌꯥꯝ ꯀꯨꯞꯁꯨꯁꯨ ꯍꯥꯏꯔ ꯈꯪꯅꯕꯗꯣ ꯑꯁ ꯈꯨꯌꯥꯝ ꯑꯃ ꯌꯥꯝ ꯆꯥ ꯉꯝꯃꯦ ꯌꯥꯝ ꯇꯣꯏꯅ ꯈꯥꯕ ꯑꯣꯏꯗ꯭ꯔꯗꯤ ꯍꯥꯎꯋꯦ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯋꯦ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯈꯥꯕ ꯀꯩꯅꯣꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯣ ꯑꯗꯨꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯊꯥꯏꯌꯦꯕ ꯀꯣꯕꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯒꯤ ꯍꯪꯒꯥꯝ ꯑꯂꯨ ꯃꯌꯥꯝ ꯃꯌꯥꯝ ꯊꯥꯏ ꯀꯣꯕꯤꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕ ꯑꯩꯅ ꯇꯛꯈꯥꯏꯗꯅ ꯂꯣꯏꯕꯅꯤ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯄꯥꯛꯅꯝ ꯆꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯨꯗꯣ ꯑꯗꯨ ꯀꯣꯠꯂꯒ ꯆꯥꯕꯩ ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯟꯅꯕꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯇꯝꯗꯣ ꯌꯨꯝ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯌꯨꯝꯗ ꯆꯠꯂꯗꯤ ꯌꯨꯝꯒꯤ ꯃꯈꯜ ꯃꯈꯜ ꯌꯨꯝꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯜ ꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦ ꯏꯃꯨꯡꯒꯤ ꯃꯌꯥꯝꯁꯨ ꯊꯦꯡꯅꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯎꯕ ꯃꯁꯦꯟꯗ ꯁꯨꯝ ꯎꯔ ꯂꯩꯕꯁꯦ ꯕꯣꯔꯤꯡ ꯆꯨꯈꯠꯂꯛꯑꯦꯕ ꯑꯗꯨꯅ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯄꯥꯎ ꯐꯥꯎꯅꯔ ꯂꯩꯔꯗꯤ ꯏꯁꯥꯁꯦ ꯌꯨꯝꯗ ꯂꯩꯕꯗꯧꯅ ꯐꯥꯎꯋꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯆꯥꯍꯟꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯁꯤꯖꯦ ꯕꯅꯥꯅꯥ ꯆꯤꯞꯁ ꯍꯥꯏꯕ ꯁꯤꯁꯦ ꯑꯣ ꯉꯥ ꯍꯥꯡꯗꯣꯛꯄꯒꯤꯅꯦ ꯉꯥ ꯍꯥꯡꯗꯣꯛꯄꯗꯣ ꯅꯨꯡꯁꯤꯠ ꯆꯪꯉꯕ ꯈꯪꯗꯦ ꯁꯤ ꯈꯤꯇꯪ ꯎꯏ ꯂꯩꯔꯝꯃꯦ ꯀꯛꯆꯤꯡꯒꯤ ꯕꯣꯔꯥꯁꯦ ꯑꯣꯏꯅ ꯇꯧꯖꯔꯒꯦꯗ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯦꯡꯁꯨꯗꯣ ꯇꯧꯕꯗ ꯁꯥꯏꯠꯇ ꯃꯍꯥꯎ ꯂꯧꯅꯕ ꯕꯣꯔꯥ ꯍꯥꯞꯇꯣꯏꯅꯦꯕ ꯑꯩꯗꯤ ꯕꯣꯔꯥꯁꯤ ꯆꯥꯗꯤ ꯆꯥꯏ ꯑꯗꯣ ꯌꯥꯝꯅ ꯄꯥꯛꯅ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯄꯥꯝꯃꯦ ꯆꯥꯁꯨꯕꯤꯅ ꯍꯦꯜꯂꯦꯕ ꯄꯥꯝꯕ ꯆꯥꯁꯨꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯄꯥꯛꯅꯝꯗꯧꯅ ꯇꯧꯕꯗꯣ ꯀꯛꯆꯤꯡꯒꯤꯗꯣ ꯄꯥꯛꯅꯝꯅ ꯕꯦꯁꯣꯟꯅ ꯍꯧꯋꯤꯗꯅ ꯑꯗꯨꯒ ꯆꯥꯁꯨꯕꯤ ꯍꯥꯏꯁꯤꯅ ꯆꯦꯡꯒꯤ ꯀꯩ ꯍꯥꯏꯅꯤ ꯕꯦꯁꯣꯟ ꯍꯥꯏꯗꯣꯏꯔꯥ ꯃꯣꯏꯗꯥ ꯍꯥꯏꯗꯣꯏꯔꯥ ꯆꯦꯡꯒꯤ ꯄꯥꯎꯗꯔꯅ ꯍꯧꯕ ꯆꯦꯡꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯇꯛꯈꯥꯏꯔꯒ ꯑꯗꯨ ꯑꯗꯨꯝ ꯍꯧꯕꯅꯤ ꯃꯐꯣꯟ ꯌꯥꯝ ꯇꯥꯗꯕꯤ ꯃꯔꯛ ꯈꯤꯇꯪ ꯇꯥꯐꯥꯠꯇꯕꯤꯗꯣ ꯈꯤꯇꯪ ꯄꯣꯞꯊꯣꯛꯄ ꯆꯦꯡꯒ ꯌꯥꯎꯕꯗꯣ ꯑꯗꯨ ꯆꯥꯡꯗ ꯆꯥꯁꯨꯕꯤꯁꯨ ꯑꯩꯈꯣꯏ ꯍꯧꯔꯒ ꯍꯧꯕ ꯑꯗꯨꯝ ꯍꯩꯖꯩ ꯑꯗꯣ ꯍꯧꯔꯒ ꯆꯥꯕꯩꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯇ ꯇꯥꯔꯒꯁꯨꯀꯣ ꯕꯣꯔꯥꯒꯨꯝꯕꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯥꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯕꯗꯣ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝꯗꯣ ꯈꯪꯗꯕꯅ ꯑꯗꯨ ꯆꯥꯁꯨꯕꯤꯗꯤ ꯑꯗꯨꯝ ꯍꯧꯔ ꯆꯥꯏꯑꯦ ꯄꯥꯝꯁꯨ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯇ꯭ꯔꯥꯏ ꯇꯧꯔꯕ ꯕꯣꯔꯥ ꯑꯩ ꯉꯁꯥꯏ ꯕꯣꯔꯥ ꯆꯥꯔꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯁꯨꯕꯤꯔꯣ ꯁꯤ ꯕꯣꯔꯥꯁꯦ ꯑꯥ ꯍꯧꯕꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯕꯕ ꯍꯥꯏꯗꯤ ꯌꯦꯡꯉꯦꯕ ꯑꯗꯣ
ꯆꯦꯡ ꯁꯤꯖꯤꯟꯅꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯀꯩꯀꯩ ꯌꯥꯟꯕꯩ ꯆꯥꯡ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗꯅ ꯄꯣꯠꯇꯣ ꯊꯣꯠꯇꯕ ꯁꯤꯅ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯔꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯅꯅꯦ ꯆꯥꯒꯟꯅꯕꯗꯧꯅ ꯀꯩꯅꯣꯝ ꯁꯤ ꯄꯨꯔꯥ ꯇꯧꯔꯒ ꯑꯩ ꯊꯥꯎ ꯃꯅꯝꯅ ꯀꯦꯔꯂꯥ ꯑꯩ ꯆꯤꯞꯁꯤꯅꯦ ꯃꯣꯏꯗꯤ ꯌꯨꯕꯤ ꯊꯥꯎꯗ ꯉꯥꯎꯕꯅꯤꯅ ꯌꯨꯕꯤ ꯊꯥꯎꯗ ꯇꯥꯎꯔꯅꯤ ꯆꯥꯁꯨꯕꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯁꯧꯔꯦ ꯁꯝꯕꯔ ꯕꯣꯔꯥꯗꯤ ꯊꯣꯡꯉꯦ ꯍꯧꯗ꯭ꯔꯦ ꯌꯨꯕꯤ ꯊꯥꯎꯗ ꯊꯣꯡꯒꯠꯂ ꯑꯗꯒꯤ ꯔꯁꯝ ꯊꯣꯡꯉꯦ ꯌꯨꯕꯤ ꯊꯥꯎꯗ ꯊꯣꯡꯒꯠꯂꯛꯑꯅꯤ ꯃꯅꯝ ꯑꯃ ꯇꯧꯋꯦꯕ ꯃꯣꯏꯕꯨꯗꯤ ꯍꯩꯅꯔꯝꯅꯤ ꯌꯨꯕꯤ ꯑꯣꯏꯅ ꯆꯝꯅ ꯁꯨꯝ ꯆꯥꯈ꯭ꯔꯗꯤ ꯍꯩꯅꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣই ꯆꯥꯐꯝꯁꯤꯡꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯦ ꯌꯨꯕꯤ ꯊꯥꯎꯗ ꯇꯧꯕꯤꯒꯅꯣ ꯍꯪꯒꯥꯝ ꯊꯥꯎ ꯅꯠꯇ꯭ꯔꯒ ꯔꯤꯐꯥꯏꯟꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯍꯥꯟꯅꯗꯩ ꯆꯥꯔꯛꯇꯕꯅꯤꯅ ꯃꯍꯥꯎꯗꯣ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯃꯅꯝ ꯑꯃ ꯁꯤꯗ ꯐꯪꯗꯖꯥꯠꯔꯣ ꯀꯣꯕꯤ ꯃꯟꯆꯨꯔꯤ ꯆꯥꯗ ꯀꯨꯏꯔꯦ ꯆꯥꯅꯤꯡꯉꯦ ꯈꯪꯗꯦ ꯑꯝꯇ ꯎꯗ꯭ꯔꯤ ꯇꯥꯗ꯭ꯔꯤ ꯅꯍꯥꯟꯗꯩꯗꯤꯀꯣ ꯑꯩꯈꯣꯏ ꯄꯟꯅꯗꯕꯩꯔ ꯀꯩꯅꯣ ꯑꯣ ꯃꯣꯏ ꯀꯣꯜꯀꯇꯥꯒꯤꯅꯦ ꯃꯣꯏ ꯃꯁꯥꯂꯥ ꯍꯥꯞꯄꯁꯦ ꯕꯤꯔꯌꯥꯅꯤ ꯀꯩꯀꯥꯁꯦ ꯃꯣꯏꯒꯤ ꯖꯔꯗꯥ ꯃꯅꯝ ꯅꯝꯕ ꯑꯃ ꯍꯥꯞꯄꯦꯕ ꯑꯗꯨ ꯈꯔ ꯍꯩꯅꯗꯦ ꯃꯣꯏꯁꯤꯒꯤ ꯇꯦꯁ ꯃꯍꯥꯎꯗꯨꯗꯤ ꯄꯣꯠꯇꯨꯒꯤ ꯑꯗꯨꯝ ꯍꯥꯎꯕꯀꯣ ꯑꯗꯨꯒ ꯃꯅꯝꯗꯣ ꯖꯔꯗꯥ ꯃꯣꯏꯒꯤ ꯃꯅꯝ ꯅꯝꯕ ꯃꯁꯥꯂꯥꯗ ꯀꯩꯅꯣꯝ ꯌꯥꯎꯔꯝꯅꯦꯕ ꯖꯔꯗꯥ ꯃꯅꯝ ꯑꯩꯅ ꯍꯩꯅꯗꯦ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗꯤ ꯑꯗꯨꯁꯨ ꯔꯦꯁꯇꯨꯔꯦꯟ ꯈꯨꯗꯤꯡꯗꯕꯨꯗꯤ ꯅꯝꯗꯦ ꯑꯍꯥꯎꯕ ꯃꯐꯝꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯄꯥꯟꯗ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯠꯆꯩ ꯑꯗꯨꯕꯨ ꯃꯄꯥꯟ ꯆꯥꯕꯁꯤ ꯀꯦꯃꯦꯔꯥ ꯅꯝꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯂꯩꯕꯅ ꯏꯁꯇꯦꯟꯒ ꯈꯤꯜꯂ ꯆꯥꯕꯗꯣ ꯃꯤ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯅꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯕ ꯑꯗꯩ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯁꯨ ꯈꯟꯖꯕ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩ ꯑꯣꯔꯗꯔ ꯇꯧꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯖꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯏꯁꯇꯦꯞ ꯁꯨꯝ ꯄꯥꯏꯈꯠꯂꯛꯀꯦ ꯑꯩꯈꯣꯏ ꯂꯝ ꯂꯝꯒꯤ ꯆꯥꯁꯦꯅ ꯍꯥꯏꯅꯕꯗꯣ ꯃꯐꯝ ꯃꯐꯝꯒꯤ ꯏꯟꯗꯤꯌꯥꯟ ꯐꯨꯗ ꯊꯥꯏꯂꯦꯟ ꯀꯣꯔꯤꯌꯥ ꯖꯄꯥꯟ ꯁꯨꯃꯥꯏꯅ ꯃꯐꯝ ꯃꯐꯝꯒꯤ ꯂꯝꯒꯤ ꯇꯧꯔꯒꯁꯨ ꯆꯥꯖꯔꯛꯀꯦ ꯏꯟꯗꯤꯌꯥꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯁꯨ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯌꯨꯝꯗꯁꯨ ꯄꯥꯛꯅ ꯂꯩꯕ ꯐꯪꯗꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯁꯤ ꯃꯇꯝ ꯈꯔ ꯍꯤꯡꯃꯤꯟꯅꯕꯁꯤꯗ ꯈꯠꯅ ꯆꯩꯅꯗꯅ ꯙꯔꯃ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯅ ꯅꯨꯡꯁꯤꯅ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩ ꯚꯥꯞ ꯇꯥꯗꯦ ꯙꯔꯃ ꯖꯥꯇꯤ ꯀꯩꯅꯣ ꯌꯥꯝ ꯈꯥꯏꯁꯦ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗꯦ ꯑꯩ ꯐꯩ ꯍꯥꯏ ꯆꯞ ꯍꯥꯏꯕ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯣ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯔ ꯂꯩꯁꯤꯁꯤꯅꯦ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯎ ꯁꯥꯖꯦꯟ ꯐꯖꯅ ꯇꯧ ꯍꯨꯃꯥꯡ ꯇꯥꯊꯣꯛꯎ ꯑꯉꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯅꯧ ꯁꯤꯗ ꯀꯩꯗ ꯋꯥꯅꯉꯥꯏ ꯂꯩꯒꯦ ꯇꯧꯈꯠꯂꯛꯑꯅꯤ ꯑꯃꯒꯤ ꯖꯥꯇꯤꯅ ꯑꯗꯨ ꯇꯧꯋꯦ ꯑꯃꯒꯤ ꯖꯥꯇꯤꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯅꯨꯡꯁꯤ ꯀꯩꯅꯣ ꯃꯤꯆꯪ ꯁꯪꯒꯟ ꯍꯥꯏꯁꯦ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗꯦꯕ ꯁꯤꯔ ꯂꯣꯏꯔꯦ ꯑꯗꯨꯁꯨ ꯁꯤꯔꯒ ꯃꯤꯅ ꯁꯣꯟꯅꯍꯧꯕ ꯃꯤꯡꯅ ꯐꯩꯗꯅꯀꯣ ꯁꯤꯔꯒ ꯃꯤꯅ ꯍꯨꯟꯅꯕ ꯃꯤꯡꯗꯨꯗꯤ ꯄꯥꯝꯗꯦꯕ ꯁꯤꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯋꯥꯈꯜꯁꯨ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯑꯗꯨꯝ ꯀꯩꯅ ꯈ꯭ꯋꯥꯏ ꯍꯥꯎꯒꯦ ꯉꯁꯤꯒꯤ ꯈꯪꯗꯦ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯎꯋꯦ ꯀꯝꯕꯅ ꯍꯥꯎꯋꯦ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯗꯥꯏꯃꯟ ꯑꯣ ꯗꯥꯏꯃꯟ ꯍꯥꯏꯗꯣꯏꯔꯥ ꯑꯣ ꯃꯥꯅꯦ ꯗꯥꯏꯃꯟ ꯗꯥꯏꯃꯟꯁꯦ ꯗꯥꯏꯃꯟꯁꯨ ꯌꯥꯎꯕꯅꯦ ꯏꯁꯀ꯭ꯋꯥꯔꯁꯨ ꯗꯥꯏꯃꯟꯁꯨ ꯌꯥꯎꯕꯅꯦ ꯌꯥꯎꯋꯦ ꯏꯁꯀ꯭ꯋꯥꯔꯁꯨ ꯌꯥꯎꯔꯦ ꯈꯩꯗꯤꯡ ꯈꯩꯗꯥꯡꯁꯨ ꯌꯥꯎꯔꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯈꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯂꯣꯏꯅꯗꯤ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯀꯝꯕ ꯍꯥꯏꯅꯣ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯎꯔꯦ ꯑꯩ ꯈꯔ ꯂꯥꯎꯕꯅꯤꯅ ꯀꯩꯅꯣ ꯂꯥꯎ ꯍꯥꯏꯁꯦ ꯆꯥꯕ ꯑꯩꯈꯣꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯏꯅꯨꯡꯒꯤꯗꯤ
ꯍꯤꯡꯅꯕ ꯆꯥꯕꯅꯦ ꯍꯥꯏꯕꯅꯦ ꯑꯩꯒꯤꯗꯤ ꯆꯥꯅꯕ ꯍꯤꯡꯅꯕꯅꯦ ꯑꯣ ꯍꯥꯏꯕꯅꯦ ꯑꯣ 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 ꯅꯪꯅ ꯆꯥꯅꯅꯕ ꯍꯤꯡꯕ ꯑꯩꯅ ꯍꯤꯡꯅꯅꯕ ꯆꯥꯕ ꯑꯣꯟ ꯑꯣꯟꯅꯔꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯎꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯝꯕ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯕꯅꯤꯀꯣ ꯅꯝꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯥꯗꯤ ꯋꯥ ꯉꯥꯡꯗꯕꯅꯤꯅ ꯌꯥꯝ ꯅꯝꯕ ꯁꯥꯔ ꯂꯩꯕ ꯁꯥꯕ ꯅꯠꯇꯦ ꯅꯝꯃꯤꯗꯨꯗꯤ ꯅꯝꯁꯤꯟꯈꯤꯕꯗꯕꯨ ꯁꯥꯕ ꯑꯃꯨꯛ ꯂꯩꯗꯣꯏꯔꯥ ꯍꯥꯏꯁꯦ ꯌꯧꯔꯕꯅꯤ ꯁꯨꯝ ꯈꯅꯥꯎꯗꯩ ꯌꯥꯝ ꯆꯥꯕ ꯁꯥꯕ ꯅꯣꯏꯔꯣ ꯅꯣꯏꯔꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯌꯥꯝ ꯀꯪꯖꯔꯒꯦ ꯃꯥꯏ ꯃꯍꯨꯠꯇ ꯀꯪꯉꯣ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯕꯤꯌꯨ ꯁꯥꯖꯦꯜꯗꯤ ꯆꯥꯡ ꯅꯥꯏꯅ ꯇꯧꯅꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯇꯤꯒꯤ ꯍꯥꯏꯌꯦꯅ ꯁꯥꯎꯕꯤꯅꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕꯩꯅꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯏꯅꯤ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯇꯟꯕꯅꯦ ꯑꯩ ꯁꯨꯝ ꯇꯧꯈ꯭ꯔꯗꯤ ꯅꯣꯡꯃꯩ ꯇꯧꯍꯧꯗꯕꯗ ꯀꯩꯅꯣꯝ ꯋꯥꯠꯂꯦꯅ ꯈꯟꯕꯗꯣ ꯆꯥꯁꯨ ꯂꯣꯏꯊꯣꯛꯈꯔꯦ ꯑꯆꯥꯄꯣꯠꯁꯨ ꯉꯝꯃꯣꯏꯗ꯭ꯔꯅ ꯈꯟꯕꯅꯤ ꯂꯩ ꯆꯠꯁꯤꯜꯂꯅ ꯐꯅꯌꯥꯝ ꯆꯠꯁꯤꯜꯂ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯀꯂꯦ ꯍꯥꯏꯕ ꯆꯀꯔꯕꯇꯤ ꯍꯥꯏꯕ ꯆꯥꯁꯤꯜꯂꯣ ꯑꯩ ꯋꯥꯠꯁꯤꯜꯂꯛꯀꯗꯧꯔꯦ ꯋꯥꯁꯤꯜꯂꯛꯀꯅꯣ ꯌꯨꯝ ꯂꯣꯝꯗꯗꯤ ꯅꯣꯡ ꯀꯟꯅ ꯇꯥꯗ꯭ꯔꯦ ꯏꯁꯤꯡ ꯐꯪꯗꯦꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯒꯃꯦꯟ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯈꯔ ꯍꯥꯏꯕꯗꯤ ꯊꯧꯔꯝ ꯁꯤꯟꯕꯤꯗ꯭ꯔꯒꯗꯤꯀꯣ ꯍꯧꯖꯤꯛ ꯂꯧꯁꯤꯡ ꯀꯩꯗ ꯏꯁꯤꯡ ꯂꯩꯇꯕꯒꯤ ꯄꯣꯠ ꯆꯩ ꯀꯔꯤꯝ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯆꯦꯡ ꯇꯥꯡꯕ ꯀꯩꯀꯩ ꯑꯃꯨꯛ ꯊꯣꯛꯇꯣꯏꯅꯤꯅ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯇꯧꯕꯁꯤꯡꯗꯤ ꯐꯩ ꯅꯠꯇꯕ ꯅꯣꯡꯃꯩ ꯁꯨꯔ ꯆꯥꯕ ꯂꯧ ꯎꯔꯒ ꯆꯥꯕꯁꯤꯡꯗꯤ ꯂꯣꯏ ꯋꯥꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯑꯩꯈꯣꯏꯒꯨꯝꯕꯁꯦ ꯌꯥꯍꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯌꯥꯝꯕ ꯆꯥꯁꯟꯈ꯭ꯔꯦ ꯄ꯭ꯂꯦꯠꯁꯤ ꯑꯃꯒꯤ ꯆꯥꯡ ꯈꯛꯇ ꯉꯥꯏꯔꯦ ꯂꯦꯝꯃꯤꯁꯦ ꯑꯗꯨ ꯄꯨꯂꯞꯇꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯂꯞꯇꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯗꯤꯟꯅꯔ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯅꯥꯏꯗ꯭ꯔꯒꯗꯤꯀꯣ ꯗꯤꯅꯔꯒꯤ ꯖꯒꯥ ꯈꯔ ꯑꯃꯨꯛ ꯊꯥꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯊꯟꯕꯨꯗꯤ ꯑꯣꯏꯅꯗꯤ ꯊꯜꯂꯦ ꯖꯒꯥ ꯂꯩꯖꯗꯦ ꯑꯗꯣ ꯄꯨꯡ 2-3 ꯂꯩ ꯆꯥꯗꯧꯅꯤꯅ ꯑꯃꯨꯛ ꯑꯗꯨꯝ ꯍꯥꯡꯉꯛꯀꯅꯦꯕ ꯆꯥꯛꯈꯥꯎꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯟꯖꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯇꯧꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝꯕꯨ ꯂꯣꯏ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯁꯞꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯌꯨ ꯁꯤꯌꯔꯁꯨ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯆꯠꯂꯒꯦꯀꯣ ꯕꯥꯏ ꯆꯠꯇꯧ ꯅꯠꯇꯦ ꯁ꯭ꯋꯥꯏ ꯂꯩꯍꯧꯗꯣꯏꯅꯤ ꯀꯥꯎ ꯆꯠꯂꯒꯦ ꯕꯥꯏ